ngasi la digital creator semjari video metek asidi brain gi memory fan bada kana ba pi ba chinjak singi matang dani hawbudi ga loi fawu yengbiyo mifum kudimak brain fan da ba yade habi gi pandam gi makada la khochar pa khongtang ni facebook page asibo support tawbidana follow like share tawbiramu amadi adom gi mamal yamla wafam comment box ta thambiramu number 1 yerum da nutrients vitamin b6 b12 folate and choline gi component sing yawa maram na brain gi memory bu phagalhali yerum amada choline gi percentage asi 147 mg yauri choline gi mathau de memory fan ba wakhal pungning maka labhanbani vitamin b12 na brain da sugar yohonbagi process tawda kana piri aduga folate ki mathau na ahal uraklaba matamda wakhal choibu singbu phanbada sukana piri maramaduna jeromasi brain gi damukte de yamna kana ba piba chinjak ama haibadu oiri number 2 Mairen gi maruda zinc magnesium copper iron and antioxidant singi component sing yawbu maramna alzheimer disease depression and parkinson gi oiba disease singbu namthaduna brain bu aduki matik singhali nomoda mairen maru manga tara ngauraga saba yare number 2 green tea da caffeine polyphenol and antioxidant singi property sing yawbu maramna miobi gi brain bu phaghan bada kana piri green tea nomoda 3 times thakpa yai number 3 nga fish da omega 3 fatty acid component sing yawbu maramna brain bu phali nga maming khara panjarabada salmon fish tuna fish amadi sardines fish hariba nga sing asi brain da kana piba nga singni number 4 komla da vitamin c and antioxidant gi component sing yawu maramna wakhal da farokpa ithilbu phai phatti haina khanthaba ngambagi activity sing lehenbada mateng pangli amadi depression leiba anxiety leiba amadi alzheimer gi oiba disease singbu prevention tawbu su kana ba piri number 5 coffee da caffeine and antioxidant sing yawu maramna brain gi memory bo sharp tawhonbada mateng pangli amadi pungning wakhal bu makala hunduna nongai heli nomuda coffee cup ama chini haptebda thakpa yare sahi tara hundagi makada leiba angang singdi coffee asi avoid tawbiyo number 7 dark chocolate ta flavonoid caffeine and antioxidant singi component sing yawu maramna brain bu phanbada mateng pangli amadi negative emotion lehande ahal oraba kanda memory loss oihande number 8 broccoli da vitamin k and antioxidant compound sing marang kaina yawba maramna akawba natraga kawgan bahibadu lehande amadi brain gi cell singbu ngak senduna thambada kana piri number 9 yangang da curcumin gi component sing yawba maramna brain gi cell sing da apsinduna leiba phattaba singbu clear tawduna brain bu improve ohenbada natna alzheimer gi oibadi singbu phali number 10 blueberry sing da anti inflammatory and antioxidant property sing yawba maramna brain gi cell singbu function tawhonduna mi gi brain bu active oina work tawbada kana piri online degi digital marketing and affiliate marketing tamlaga paisa tanba pamba singna call tabiru dugi maramda discuss tawminasi mi kharadi yam line mani tanba ngamkhre aikhoje puna tanminasi agi best level da mateng pangjage job news online go product offer singsu WhatsApp group channel aduda phangbigani